ngasi phongkiba tungan manipuri siphongsing amasung thokiba thawdo wathoksingi maroibi ipausing myamna thamjagi ahanmada thangnaba khulda leiba kuki sing landara katra khanbadagi ahing tumba yakhide hakthengnaba pawda moredagi lanjelakpa khunjani hoiran pawrigi lokosaraga haukiba me ahumgi numidang wairamgi matamna kuki na manga taruna more kaithil lagla kaithilgi mathakta leiba sai sing lauthraga kaithil kupliba tinda amadi posai yonanaba thamliba mafamsingda saina kanduna ahan boina irang sagalakhi madudo kaithil phamlamba amadi miyam kaiduna senaki madugi matung ikan kanadana numai paiba kuki militants khara amuk tholaraga numai kap amadi dukan mai thaba horakhibane haina more turel wangma ward number 7 da leibi khumantem amu saubi loinabi khumantem ongbi nalini sai ni phugani thoina phungdorakli pausi esina akhandana unarubada maangna makha taratuna hai dukan mai thaba horakhiba du moirang them Somendro Kaubamagi Hotel the Han etek tawduna mai thaba horakhi loinara ma ki yumsu amuk mai tharakhi hotel amadi building mai sakpadura puna lupa lakh humdra mat purongi posai tumna sakhi more kaithel amadi premnagar kaithel su mathang mai tharakhi loinara maitai singna laiba yum singsu mai thagalakhi numit adugi numidang pung nipan makhairam taba matamna more da laiba commando amadi BDF na more da laiba mitai sing police station na korakhi police station da laiba da sandabadi amuk more da laiba Assam Rifles ki kem da sakhi Assam Rifles ki kem da lakhiba da phirol amata puraktabana khudongsa da kyam yonakhi miya maduna tumpham safam amadi phampham hipham khangdana adumuk lainakhi sak thinabagi pukham amadi segi plate laitabana maram oiraga khangra ugi manada amadi tikki manada nupa kharadi saksanakhi Assam Rifles ki kem gi nakalda kuki gi khulsing leiban kuki sina kari tawrakadagi khanbada ahing supa tumba yakhide moregi Assam Rifles ki kem da leiramba miyam adugi marakta Manipur University gi study tour more da lakpa mahiroi kharasi yaramki adu ahan boina miyoi sanirom Imphal thabada mahiroi sing adu yakhi aikhoi haukiba me taraga mathuida tholalaga palelgi army camp da ahing leklaga me taraga nithuida porampat police station na thungki madugi matungda akampat ki Ideal Girls College da hangliba thongju kendra relief camp da miyoi satrega kulom punna chusampuram mari more de gilanjela pusinga duga punna laminakhe hausingna angang samaga kulom yauna punna miyoi satrurom relief camp asida laminari more da dukan mari yumai tharakpa matamna kuki singna thingduna salangide memadigi fire service sanglaga mai sakpadu muthana pa mating pangki more da mitai gi dukan amadi yum yauna punna satruk satre lumlai hausu more da leiba miyoi marisu thiba khangna leiri makoi singa du more ward number 7 da leiba laisangtep nanau sai kuntra irom isa sai kuntra ga manga thoksom ningthaurel sai kun ga manga madi damena singmani makoi singa si hausu hinglibra natragna sikrabra haiba sapsana khang mangamdri amaram da relief camp asida leiriba more ward number 7 gi thoksom Shyam Kumar sai kuntra ga marina boxi si ta phungdorakpada more ward number 7 gi thangjam Shyam gi loinawi thangjam ongbi laibi Kuki Nupi amasu me ahumna thokiba kuki militants na satakiba lana duna maram moiraga pakhatuna wan thabadagi sikit moregi Assam Rifles ki kem da leramba mitai asi punna lising mariga samni romne haukiba June 13 da more ward number 7 dagi thoksom thoiba se khumfu ma ko bomi we masu magi mayum kuki sina mai thakibadagi BP stroke tawduna Manipur College ki relief camp da lekidre mak masagi mayum su kuki sina mai thakibadagi leifam leitutun haujik relief camp asita leibani aikhoi lengang na haujik sem sariba temporary yum da thamgani hairibisi tasingna leiningde makoigi khoiring naupam tariba more ward number 7 adumak leijani maramdur lenga na matik saba security thambiduna makhoi relief camp asidagi satlaga yumda ingna tatna leiba adu phangan biyo han spausi sigi khuthangda lenga ke puning singsilakhi makasa tharak poina to pawamna Lal-lakta AR na Kuki Nupi singa jagoi saminabagi Matamla Mysore lan marasida Assam Rifles na Kuki Nupi singa jagoi saminaduna leiba Matamla satharangli thawong singa sida Assam Rifles na Kuki militant sagatti haiba yagaduribra haina Mysore thanawjamna phungdokre ngasi ayu angan mara yum sangduna leijaba mapa masa yauna maikai khunja ahum Kuki militant sina halamniba sigi matangda Delhi da base to media influencer mayam unaduna pangthokpa pawgi mifamamada wanga si Mysore thanawjamna hangkibani ngasi ayu angan mara kwakta da mi ahum hatuna satharangli thawong si mauk tumina laisin khigadoribra national media singna Kuki singdi village nga thokpani makoina lan hokidi haiduna tawriba arana propaganda kayam kuina thajaduna laikhigani haina maana makhata nangki nauna amuk irang kanchilakliba simak laikhidraba Kuki singi haksang sing turbung bangla da phumnaba tholakhiba waroladudagini hairiba sangi haiduna siriba maral tampak ta mob lakpada nungmai kapkhidabra
मोब तखाइदब्रा अदुगा असम राइफल्स न सिंग द करी करम एक्शन तौखिब लेख्रबगे मसिद AR सिंग न्यूट्रल ने दुगा स्टेट फोर्स ng si maitagi misang ni haina haigedoribra haina sume sona makata nangki makasa tarak poina to pom asam rifles ki mo chinna ba CFF company tara thungnare मे अहुमदगी हौदुर मणिपुर हौजिक थोलिबि इरांग असिग मरि लैनना सेंट्रल पैरामिलिटरी फोर्स की कैंपनी सामगा कुनगमरि मदि आर्मी अमसम असम राइफल्स की कलम सामगा मार्फुगा मरि इरांग असि लाक्सिननबा थाजिलखरबगी मतुंगदा एनव सेंट्रल आर्म पुलिस फोर्स CFF कैंपनी तरा एरोप्लेन की खुतांगदा थाजिलखौख्रे ngasi numidang angan besarutigi horaga atingma fawar puna flight mangarak pairaktuna CFF personnel singa do khonjilakibane lakliba CFF company taradu ki manuna Central Reserve Police Force CRPF company manga Border Security Force BSF company ahom India Tibetan Border Police ITBP company ama amasum Shastra Simaban SSB company mayauri magoi singa si state ki law amasum order ngak bar sijindana bugidam thajilakibane पाउसीना फंग पाउदा नौना थाजिलखरबा CFF कैंपनी तरा अदु कैंपनी मंगाना सुचामपुर थाजिंगने मजु कैंपनी मंगाना कांगपोकपि थाखिगने नौना थाजिलखरिबा CFF कैंपनी तरा सिना सुचामपुर मसुम कांगपोकपि लेरंबा असम राइफल्स पर्सनल सिंगी मुचिननबा सिन्नरबा याय हाइना थाजबा याबा मफमदगी फंगबा पाव मन हाइरि मखासा थरक पोइना तो पाव मन इम्फाल वेस्ट अमसुम ईस्ट डिस्ट्रिक्ट युमसिंग मैसाखरे इम्फाल वेस्ट डिस्ट्रिक्ट की लंगोल की अकोइब मफमसिंग यामद्रबद युम तरागा मंगा रोम मै थाखरे इम्फाल ईस्ट की सेकोंडसु युम अहुमलो मै थाखरे थाउदोक थोपमदगी फंगवा पाउन हाय लंगोल लेबा नेशनल गेम्स विलेज अमसुम लंगोल मैती लेकाइद ngasi nungtil athengbada masak khangdaba miyoising mathang mathang yu mai thakibane mafam adur hana ngaksengi mathau tawduna leiba CFF की कंगबुगी मथक्ता स्टेट फोर्स मद CFF की अहेनबा कंगबु सिंग संगसिंदुना yu mai thariba miyam adu tankhaiki नुमिदांग फावदा CFF अमदी पुलिस की कंगबुना टियर गैस अमदी मॉक बॉम्ब की मथक्ता नुमै कापथोक्तुना मियाम लक्षणना बुनाखि माफमदुदा संगसिलुबा पाउमिसिंग सिक्युरिटी फोर्स की कंगबुना असोय अपन यावगनि हाइबा वाफमदा लंबिदा थिंगदुना थमखि ngasi langol thukiba mi leitraba yumsing mai sakpagi thaudodur सेंट्रल फोर्स की कंगबुना नुमै कापथोरपदा लंफेल येफलेकाय द लेबा ताखेलमम थोय कौबसै निफुगा मंगारम सुरबा मा ओइ थंगबा फाइगना नुमै मरु अमा पानना सुखि मा खुदक रिम्स हॉस्पिटल पुखतन लेकनखि सेरासिदा लंगोल गी थाउदो ओदुग इकान कानदना सेकोंद लेबा युम अहुम रोमसु मियामना इथाखरे पुलिस अमदि CFF की कंगबुना टियर गैस सेल सिंग कापतुना मै थारिबा मियाम तु तनखाइबगा लोइना मणिपुर फायर सर्विस की कंगबु सिंग संगसिंदुना मै कानबगी थबक सिंग सतखि हाइदि अतोप पावगे लिखुना मनदि ngasi nungtil pung mari rom tabada new ambulance थर्ड स्ट्रीट लेबा कामगी सरुक खरमैना साखरे मै अदु इलेक्ट्रिक शॉर्ट सर्किट दगी होरप ओइगनि हाइबगी सिंगनबा लै हाइना पुलिसना फोंदोरगलाबसु अकोइबदा लेबा मियामनदि मैतैदा ताशिननबा माफम अदुर लेबा कुकी सिंगना मै अदु थाबनि हाइना मराल सिरि हौजिक लैरिबि रांग सिगी होरकप मतमदगी मी लैनद्रबा मसुम थोंग थिंगदुना लैरखिबा कामगी मनुंगदगी ngasi nuktul pung marirom tarakpa ikhang haudana मै हरखिबने थाउदो अदुगी मतुंग इकुइ कुइदना मफम अदुवाइदा डिप्लॉय तौदुना लेबा पुलिस पर्सनल सिंग मसुम मणिपुर फायर सर्विस की कंगबु मफमदुना संगसिंदुना मै अदु मुथखि पानबा याबदि मतम खरगी ममांगलसु न्यू सेकोन एरियादा मी दिलैत्रबा कुकी की युम अमा मै थाखिबा लैखिबा लोइनना मै थावदु कुकी फुरुकी मियेमना ओइरमबदि पुलिसना फगतखिबा लैख्रबने हानसु पाउसिदा मखाताना सुपलक्ली मकासा थरक पोइना तो पावमना BJP की डबल इंजन गवर्नमेंट कंगलो मसेल यंगथिना हले पलप सेनगुप्ता कुकी MLA सिंगसु असेंबली सेशन सरुक यादुना अपाम पामदा खनापम थोई BJP की डबल इंजन की लेंगासना कंगलो मसेल की मरत यंगथिना हनबदा माइ पाकना लैंगाक पंगमली हैना CPI की नेशनल सेक्रेटरी पलप सेनगुप्तना सेंटर मसु स्टेट की लैरिब लैंगाक की मथत माराल सिखरे इम्फाल की इराबत वो नंगसी पाउमिसिंग उनबमदा CPI की नेशनल सेक्रेटरी पलप सेनगुप्तना की मणिपुर की ओइरिबि इरांग सिग मरि लैनना हेक हौबदगी हौना पार्टी सिगी लीडर सिंगना तोइना लाक्तुना येंगसिनदुना खनरगा लाखि मांगना हाय मणिपुर मतम कुइना सथरगलिब इरांग सिदा कनाना करिगी हालिबनो हाइना नैनबगी महत्ता करमना शांति लाखनगदगी हाइबसिदा असबु वहंग ओइना मांग थंगदबनि BJP की डबल इंजन गवर्नमेंट असिना पुना खुंदामिनदुना सैसा क्या नुंगसिनदुना लाखलिबा कंगलुपसिंगी मनुंगदा अमगा नुंगसिनहंदना बा मदि हाना सुनादुना मसेलगी मरक्ता हेना येंगथिना हनबदा ओइना माइ पाकले लैंगा पाइदि CPI ni hana Manipur oidibi rang sina mari lainana assembly session phamnaba demand tauki haipa wapam thamladuna Sen Gupta na hai community ani gi marakta hana sunari ba si sumna tangi wadi sana bana yana ba purakpa ngamani masigidam assembly haibasi legal institution ni
मियामगी मिहुत ओइरिबसिंग असेंबली दा अपाम पाम दा कया खनपम थोई असेंबली सेशन जो अगस्त कुनगा मथोइ दा फमलगने हाब वाकम लाइरे सेशन असिदा कुकी एमएलए सिंग सरुग यादुना मखोइ अपाम पाम दा करिनो हाइपना सिंग पुना खनपम थोई सेनगुप्ता ना हाय हौजि स्टेट असिदा लैंगा लैतबगा पंख ओइरे पीएम अमसुम सीएम सु लोइना तुमिना लैरे हाना सुनबगी खक्तगी ओइब मोवंगदा सथरगा लैरे स्टेट असिदा बायस लैतबा एडमिनिस्ट्रेशन अमा मथक्ताई म्यांमार अमसुम मणिपुर अनिगी मरक्ता लैब बॉर्डर असिसु थिंजिनगदबनी लेफ्ट पार्टी असिगी राज्यसभा की एमपी पी संतोष कुमार अमसुम सीपीआई मणिपुर स्टेट काउंसिल की लुसिंगबसिंगना सरुग याखिबा पाउगी मिफम अदुदा महान हाय सीपीआई ने सेप्टेम्बर थाबुम अमसुम शांति पुरकनबगी मियांगा लोइनना ऑब्जर्व तौगनी लैरिबा कांगलुप अनिगी मरक्ता हाना सुनबा लेप्तुना शांति पुरकदबनी सीपीआई ने मणिपुर शांति पुरकनब लखटफम थोकपा थाउदांग लौगनी पार्टी असना कांगलुप अनिगी लुसिंगबसिंगसु उनदुना तुंकोइना वरिसन पुरकनबा फामिनदुना वरि साननबगी तंजा लौनब सोनाखी इंडिया की प्राइम मिनिस्टर अमेरिका की यौना लेबा क्यागी पार्लियामेंट सिंगा वांगांगलगा महक मसागी लेबा की पार्लियामेंट ngasi aruba phiyamda laiba manipur gi issue gi wa ngangnabagi matam pidana laiba sikari gi no hangladuna Sengupta naiki awanong pok lamdamda masik manga laiba lamdam ma oiriba manipur si miat mipuna thale masigi mathak se minister gi mathak su pham thadok na demand tawro su mangna santi purakani haina phongdok panatana kariguma makhalamata gi santi gi kongthang lokot pangamdana lairi maram basna CPI ni state asigi oiriba phibam masida yamna haksina lawbu loinana community singi marakta lairiba ahangba si political resolution sinba pami mang hai CPI maikei digi hiram khuding na president rule support tawde hausik manipur gi rang sida kanglup amata state force thajade kanglup amana assam rifles ta thajadriba sikari gino machina takuri administration da bias man ama laibigi mami tabagini maramaduna central government amasum state ki minister na political will amana solution ama purakna bo honagadabani makoina tawge hairabadi sayol amadigi hena solution purakpada matam sangwe dubu matam law duna english ngani kunga mari gi mikhal gi oina khalaga laire ngasi manipur da lairiba mahiroi kya maitama phangdre nomagi suraga saba imung kya sara henbagi phibamda lakle maramaduna party asibu lusing biramba Zananeta irabot ki khudung induna kanglup ani gi merakta lairiba thajanadabagi paladu namkhaiduna nungsijanam santi manava thaki punchi rul purakna ba hona saina su palap Sengupta na phongdokhiari aten mapawm no BDF sing mi pampang tokre Jiribam district ki Babupara da leiba Ziri news network ki office tanga si all Jiribam BDF Guardian Association gi oiba mi pam amapang tokre mi pam madrasar yakib association gi secretary Longjam Anderani na hai Jiribam district ki hanana ESP oina leiramlaba adhikari mayum Ganasyam IPS pu Manipur lenga district asit among hanna tharakpagi dama all Jiribam BDF Guardian Association na thagatpa phongdokpaga loinana taram okli SPSC ki miye makhar Jiribam ingtapa district ama soidna oiba ngangunaiki ngasi ki mipam adur all Jiribam BDF Association ki vice president Atom Asangwi member sabungam kaina zawbi amasum Atom Iboton su saruk yakhiari Atoba pawmna Bengaluru da maitei sina wakat mipam bangkre Karnataka maitei association sinduna One Manipur Save Manipur from illegal relations and exploitation haiba thim asida ngasi Bengaluru gi dampak to wakat mifam satakre hari Karnataka maitei association na thadorakpa sirolaman hai Manipur thok liba puruk irang sida saitheng nanglaba mi lising kya gi mafamda solidarity utpoina amasu Manipur gi mitop singdagi kallu haiba demand ngasi tawradun wakat mifam asi phamani Karnataka da liba mitei singna sarugya hiba protest adu da saknaira mi sing Manipur Karnataka amasum leba sigi tuan mafamdagi social activists na Manipur haujik thengnari bi issue sigi matangda wafam singdamki leba sigi tuan mafamgi social activists na issue sida makoigi maikei digi mating pangani haiba wafam sing thamlakhi hari Manipur tangdu leitaba amasum santi hanjin hanabagi damakta protest adu da sarugya sing mari leinaba singda tuan ma demand sing tawbu haina warenaki protest adu da save the future of thousands of students of Manipur say no to victim card in the name of religions, no separate administration in Manipur. Do not let Manipur be under golden triangle. Let peace prevail in Manipur. Zero tolerance to terrorists, no drug, no poppy in Manipur. Manipur crisis haiba warol sing iba plate kasing season na kibaga loina na khulaw sing law ki haike. Protest asi sinlang bana miyam na paktak na sagot pirak pa masun luraba tanpam sida saitheng nanglaba victim singi damak ta angama mating pangbirak pagi damak KMA gi meke digi tawbimal khangbu le
ꯃꯁꯤꯒ ꯂꯣꯏꯅꯅ ꯕꯦꯡꯒꯂꯨꯔꯨ ꯁꯤꯇꯤ ꯄꯨꯂꯤꯁꯅꯁꯨ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯕꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ intellectual dialogue pangthokadori integrated mitai alliance imana sinduna intellectual status of manipur political solution puraknabagi thoram ama hayeng august 3 ki nungthilpung ama taba matamda hotel imphal gi sangai hol da pangthokani hairi sin kuki militant singna me ahum dagi leptana satharali bimya mi punna lanjadraba mitai iraisa kya gi punsi pikhamna khraba yum kai amasung khul kya mai thadoktuna tanthukpirakraba sin kuki militant gi sponsor violence na tangduna laita daba punsi mari ama ohelaglaba lakliba sigi aroiba warisin puraknabagi damak thoram asi pangthokadabani haidi khana nainaba sida lamdam asida leiriba club sing organization sing CSO sing maira paibi loop sing amasung political party sing gi miyut sing na saruk yabi haidi loisilakpoina topa pawmana palet area dagi athubada assam rifles laktokadabani State Force sing more tamna sangbada kuki sing athingba piriba sida Assam Rifles amade security force na tear gas ama phawa kapa ngamdraga tampakta tear gas kapa yauna tongan action kya tawrakpa siganinge Assam Rifles ki kuki sing da mating pangba manbagi thawong sina makoida thajaba thamdre maramaduna palel area ri Assam Rifles laktokadabani haina United Committee palel amasum apunma maira paibilu palel na phungdorakli palel maning laikai da leiba Social Development Organization Palelgi sanglen nangasi paumising unabada United Committee Palelgi Chairman M Chandrakeshwarna haukiba me ahum dagi lamnamasida thoklibi irang asida ngasi phawbada Palel area da khunda minari bakanglupsing gi marakta pamdaba thaudok thoaningdaba sing amada thoandana tangdu laitana laiminaduna lakli masi State Force 21 AR amasum tuan Central Security Force nga punna hotnaminabadagini mapung ena kun ngamato shuba AR na sinduna Palel area da khunda minari bakanglup singi marakta nungsi sana namasum tangdu laitana laiminana bapunna phaminaduna wari watai sanaduna lakhi aduba lebak thibidi kun ngamato shuba AR gi commandena hauja mitai singda onsinduna tangdu laitaba gi wari sanakhi badu thugaina bu honaduna lakli haina maral sirakti mana makatana hai ngarang su kaksinga masum Palel ani gi phauna bada asam lambi Laugai lambi da naun amuk bunker sajinduna mitai miyamna labukta sathokrisin tawbuda apan ba ayet papi nana ba amuk honaraki ba thawong kaya sina maram or kunga matu AR da miyamna thajaba thamdre makoina sinba tangdu laitana ba gi wari sana ba dusu committee asina saruk yara roi ado maina mo Palel area da laminari be kanglu masil gi marakta amaga maga nuksi sana na masum tangdu laitana laminana ba gi damakta makhata na wari watai sana khigani hari ado hausuko nadi miyam paus matang solution jarage mas miyam puna no update ngaminasi